ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯁꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯀꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯌꯦꯜꯂꯟ ꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯑꯦꯗꯤꯇꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯁꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯒꯦ ꯍꯥꯏꯕ IDPꯁꯤꯡꯒꯤ ꯈꯣꯡꯖꯪ ꯍꯟꯗ꯭ꯔꯤ 𝐋𝐢𝐯𝐞𝐰𝐬 𝐭 IDPꯁꯤꯡ ꯃꯌꯨꯝ ꯇꯪꯅ ꯆꯪꯁꯤꯜꯂꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯨꯛꯅꯕꯗꯒꯤ ꯃꯔꯤ ꯁꯣꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯄꯤꯌꯥ ꯂꯩꯉꯥꯛꯇ IDPꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅ ꯍꯟꯖꯤꯜꯍꯜꯂꯕ ꯑꯃꯁꯨꯡ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯍꯜꯂꯕ ꯃꯇꯨꯡꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯕꯗ ꯇꯥꯕꯤꯗꯗꯨꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 22ꯗꯒꯤ ꯂꯩꯉꯥꯛꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯅꯝꯗꯨꯅ ꯄꯥꯡꯊꯣꯔꯛꯄꯗꯒꯤ IDPꯁꯤꯡꯅ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯕꯅꯤꯅ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕꯅꯤꯅ ꯃꯈꯣꯏꯕꯨ ꯃꯌꯨꯝꯗ ꯆꯪꯍꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯅꯔꯛꯄ ꯈꯣꯡꯖꯪ ꯂꯦꯞꯇ꯭ꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯇꯣꯔꯕꯨꯡ ꯕꯪꯂꯥꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯀ꯭ꯋꯥꯛꯇꯥꯒꯤ ꯁꯦꯔꯤꯀꯜꯆꯔ ꯀꯝꯄ꯭ꯂꯦꯛꯁꯇ ꯁꯥꯕ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕ IDPꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯐꯧꯒꯛꯆꯥꯎ ꯏꯈꯥꯏꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯊꯠꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯔꯛꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈ꯭ꯔꯕꯅꯤ ngasisu chahi ani makhai hena lan asina maram oireduna lanjelakuna relief camp ta leirakliba 𝐋𝐢𝐯𝐞𝐰𝐬 amasung 𝐷𝐴𝐷𝐬 IDP singna masagi yumda hanjinjarage haiduna chatpa horakpada police amasung central force na tear gas cell na singba kaptuna tankhaina ba hotnabada miyoi mari soktuna laikatnakri ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯄꯨꯡ 10 rom ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ ꯁꯖꯤꯋꯥ ꯑꯃꯁꯨꯡ ꯁꯧꯕꯨꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ 𝐋𝐢𝐯𝐞𝐰𝐬 ꯑꯃꯗꯤ 𝐷𝐴𝐷𝐬 IDPꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯂꯩꯅꯅꯕ ꯆꯠꯄꯅꯤ ꯃꯤꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ ꯆꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯖꯔꯒ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯖꯕ ꯉꯝꯅꯕ ꯉꯥꯛ ꯁꯦꯟꯕꯤꯌꯨ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯗꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯁꯤ ꯌꯥꯅꯤꯡꯗꯦ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯍꯟꯖꯤꯜꯍꯜꯂꯦ ꯍꯥꯏꯗꯨꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯂꯤꯕ IDPꯁꯤꯡꯅ ꯄꯨꯈꯥꯎ ꯇꯦꯔꯥꯄꯨꯔꯗ ꯄꯨꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯆꯪꯅꯕ ꯈꯣꯡꯆꯠ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯔꯛꯈꯤꯕꯅꯤ पुलिस अमदी सिक्योरिटी फोर्स की माइकेदगी थमलकपा अथिंगबसिंग नमखाइदुना लाकपना दोलाइथाबी दामपा योरमदाइदा सिक्योरिटी फोर्स न लंबी थिंगदुना योटली तराना चिंगब तिंगदुना थमलमखी तिंगलमलिबा योटली तरासिंग अदु मियाम लौथोकलगा मसा मसागी मयुमदा चटनबा मखा ताना अमुक लाखी IDP सिंगी खोंगचट अदुना दोलाइथाबी खुल लांथोकलबा मतुंगदा 𝐷𝐴𝐷𝐬 योरमदाइगी लमहांग अमदा लांजिनरकलिबा IDP सिंग अदु हल्लरोय हाइना लैखी मफम अदुदा कुकी सिंगसु खुंदाबा खुल सिंग खर नकनबा मफमनी मरम अदुना इम्फाल ईस्ट डिस्ट्रिक्ट की DC अमदी डिस्ट्रिक्ट असिगी SP न चिंगबा मसिंग यामलबा सिक्योरिटी फोर्स की कांगबू अमा मफम अदुदा यौशिलक्तुना IDP सिंग अदुगा वारी सानबदा यानबा पुरकपा ngамखिदे मदुदा मरम ओरगा अहनबा सिक्योरिटी फोर्स सिजनदुना मियाम अदुबु टियर गैस सेल कापतुना अमदी लाइव बुलेट न चिंगबा कया ब्लैंक फायर तौदुना मियाम अदुबु तंखाइखी थौदोक अदुदा लांजिनरिबसिंगी मरक्ता नुपी अनि यावना मियोय मरी सोखी संगाई फेस्टिवल द सेलयाम थादबा मरम चादे सेलयाम असि लेता लाइरा IDP सिंग द थादगदबनी ओजोय थासिगी 28 दा हौरदुना पांगथोरकलिबा मणिपुर संगाई फेस्टिवल 2025 की मतंगदा वेटरन पॉलिटिशियन ओक्रम जोयना फेस्टिवल असि तंगाई फदना पांगथोके हाइरबसु ममिंगतागी ओइना पांगथोकलंबा याबनी सेलयाम थादरिबा असि मरम चादे मसिदा थादगदबा सेलयाम अदुना लेता लाइरा अमसुंग IDP सिंग द थादबना हेना मरम चागनी हाइना पाउमी सिंग द फोंदोक्री वाफम IDBI बैंक थांगल कैथल MG एवेन्यू IDBI बैंक ऑफिस की अनीसुब फ्लोर दा मणिपाल सिग्ना हेल्थ इंश्योरेंस की इम्फाल ब्रांच हांगदोकपगी थौरमदा पाउमीसिंग दा फोंदोकखिबनी ngasi ayu ozoina hangdokliba branch hangdokliba मणिपाल सिग्ना हेल्थ इंश्योरेंस asida US दा बेस तौबा सिग्ना कंपनी ना इंडिया दा लैरिबा मियोइसिंगना अना अयेक अमदी एक्सीडेंट न चिंगबा यावरकपदा कंपनी असिना पीरिबा मखल कयागी इंश्योरेंस असि
yaoba kanagani insurance asi oiba health scheme asi cashless oigani Cigna health insurance ki oina Sizo hospital amadi Asian hospital da khudongchaba phangani haiki aduga atopa hospital sing da treatment tawragana maduda changba senfam sing adu ahan bagi oina isana puthoklabasu kona company na amuk hanjingani Cigna health insurance asiga atai insurance ka yengnabada middle family na puba thangba ngamgadaba senfam da insurance asina khudongchaba piri haiki thoram asiga mari leinana ojoina hai middle class family mayamgi yenglaga asigumba insurance asina kana ba piba ngamgani haibasi tabada yamna nungai insurance asina miyam da kana ba piba miyamgi mateng pangba ngamba oresanu hauzik state asi yamna ware mitai sing mapanda chatpada flight tongnaga chatrabadi chatpa yadre asuki matik shell yamna tingle ana layengi amadi mahairoi singa chatpada flight tongbada charge yamna tawbana ekhoigi semit lonasi fibam sokchilakani maramasina middle class family sing asida asigumba insurance asina mateng pangba ngamba oresanu haiki Shanghai Film Festival 2025 hongdokre shupnagi miyoi kunthradagi hena tinba ngamkhidre Shanghai Festival gi saruk ama oina ngasi Manipur State Film Development Society na senduna thasi kungamari dagi kungnipan fawba pangthokadaba Shanghai Film Festival 2025 hongdokhibagi thoramda miyoi kunthradagi hena tinkidana thoram adu hongdokre Palace compound laiba MSFDS ki auditorium da pangthokiba thoram aduda Manipur Sarkar gi Art and Culture ki Commissioner 𝐺𝐴𝑛 Tribal Affairs and Hills amasung Horticulture and Soil Conservation ki Joint Secretary Daryal Julie Anal amadi Tourism Department ki Deputy Director 𝐶𝐢𝐯𝐞 MCS mamathang sitna Chief Guest of Honor amadi President oina saruk yaki Thoram aduda Chief Guest oina saruk yakiba 𝐺𝐴𝑛 na phongdokhibada hana laikhraba ariba film sing nauna restored amadi digitize tawduna kapa asi yamna afaba khongthangni hojiki mirol na yengba fangkhidraba film sing adu yengduna matam aduda film amadi khunai gi film karamna tawrami haibadu khangba ngamgani film haibasi khunai gi mamini matam aduda laikhiba khunai gi film adu hakthengnana natraga nakoinana adumak utli wangang sangangdagi hauduna firol fawa adumak taklibani matam asigi angang singna yengduna ekoigi khunai asi karamna leirami haibadu khangba ngamgani film amabu loiba fawa puning changna amadi choithoktana yengba ngamba haibasi angang singi concentration hena develop tawba ngamnabagi machak amasu oiribani film asigi manung channa panel discussion hapliba asimakshu yamna kanaba amani film pamjaba singna saruk yaduna kanaba lobiyu toina yengba fanglaroidaba film kayasu utkadawriba film festival asi miyamasu yengba lakpiyu hainasu phongdokhi National News amuk pathokchari Gangster Anmol Bishtoi interrogation chathanaba terror gangster Nexus kamari makhong khanglagani India gi international security experts sing na phongdorak phaki matung inna NIA na hoji housing makhoi gi makhut chanduna lairiba wahang pahong chathariba gangster Anmol Bishtoi gi maikai laibak asida achoba terrorist amasung gangster sing gi apunba khongjong amagi lipun khangba ngamlagani hairi North India da gangster Anmol Bishtoi na chalairamba thabak thorong kaya ama khangba ngamlakhibani mamangda Uttar Pradesh amasung Assam Police ki Director General Oramba Prakash Singh na pau ki channel amaga akhanaba wari sanabada wafam sing asi phongdorakpani Bishnoi gang asi criminal activities sing da chenaba yamna tamthiba gang amani makhoina naha simbu anti social activities sing da thabak thoram kaya ama pangthoknanaba lawshinduna target killing kaya chathahali Prakash makha taraduna Anmol Bishnoi gi mathakta wahang pahong chathariba asina laibak asigi law enforcement agency singda thokiba mihat mipungi thodok kaya gi matangda yamna chawna kanaba fangadawri Hauzi NIA custody da lairiba Bishnoi gi mathakta target killing khaktanatana terror activities sing pangthoknaba fund khomjinba amasung naha kaya thabak piba gi matangda wahang hangli ningsing bayai kumja lising aniga kunganithoi gi August marida
Delhi Police Bisnoy mathakta FIR ama register tawkhibani maduda atopa miyoi nipan amasu yauri khwaidagi maru oiba Lawrence Bisnoy su FIR aduda maming palli Ahenba pan card paiba singda penalty oina lupa lishing tara thian gadauri Samajwadi Party ki luchingba Azam Khan amasung mahaki machanupabu tongan ba pokpagi numit sizinaraga pan card ani pairam bagidamak chahi tarik keshum shangda leibagi choirak pikhi Income Tax Act 1961 gi section 142 gi makhada aranba information utuna pan card ani pairam ba miyoi amada lupa lising tara gi fine thihan bagi kangron yauri Loinana atamnana pairamba tarabadi hena akanba penalty supi badanatana legal gi oiba action kayama lokhat payai haina advocate Swantana Fongdorakli India da laidiba miyoi amana pan card ama khaktamak paigadabani digit tara yawba alphanumeric identifier oiriba permanent account number asi income tax department na issue tawbagi thabak chathari Masina miyoi amagi tax ka mari leinaba thabak thoram singda yamna maruoiba document ama oipatanatana miyoi adugi saktak che su oiribani pan card ani leirambagi thawong kaya ama thengnakrabani matam chana pan card laktabadagi natraga miyoi adugi application reject torokpana maram oiduna pan card naungna lobagi thabak thoroda matam ka hena changbadagi amasung asoibasing chumthokpagi matam Mangba adu leitanaba kanglon wongi wangmada nauna pan card sing asi sanaba yauri haina advocate Swantana makhatari Masida sunatana hanagi original pan card adu mangkhibadagi nauna lowsu yaunari loinana kangbu kharana aranba thabak thoram sing lotsinabagi damakta pan card nauna sabasu yauri Ahenba pan card sing adu cancel tawbagi tangai fadaba lakli natrabadi lupa lising taragi fine amasung atopa penalty kaya amasu fangba yaribani extra pan card adu surrender tawbagi matangda miyoi aduna online natraga offline gi kuthangda irai line thabak chathaba yai halasu fongdorakli International news amu pathukchari Israel gi air strike na Lebanon gi konung Beirut miyoi manga hatkre atopa kunganipan amana asok apan nangkre Lebanon gi konung Beirut leiba awang thangba suburban ama oiriba Haret Hariki residential apartment amada Israel na target torpada air strike na miyoi manga sikre amasung atopa kunganipan amana asok apan nangkre haina official oiba pauna fongdorakli Attack aduda Hezbollah gi maikadi confirm torokpada loop adugi senior luchingba Hetham Ali Tabatabai sikre hairi command adu yauna attack chatharakpada atopa miyosing adusu sikhibani kumja lising aniga kunga marigi November thadagi Israel amasung Hezbollah anigi marakta ceasefire chana khibadabagi loop adugi khwaidigi leader commander oiribani Lebanon gi Health Ministry na asiba amadi asopa sing adugi matangda fongdokladuna strike adu Israel gi maikaidagi hanadagi chatharaktuna lakpa ceasefire gi kanglon sing thugaiba strike sing gi manungda ama oikhi hairi ngarang chathakiba attack adu Egypt gi konung Cairo da Gaza ceasefire gi matangda hojik leiriba Israel gi maikaidagi ceasefire violate tawbagi matangda Hamas ki official sing na wari sanaba yaushinkhiba aduga matam manana chathakiba attack amani hairi Panba yabadi Gaza da Iran asi Israel gi airstrike na Palestine macha kunga mathoi shihan bagi thodok amasu laikhrabani haina Saudi Arabia gi media singda fongdoknarakli Aroibada Pakistan ki awang rongchup thangba security headquarters ki suicide bomber strike da officer ahum sikre Pakistan ki Afghanistan ga Lonabag Khyber Pakhtunkhwa da province ki konung Peshawar da ngasi ayuk chathakiba suicide bomber anigi attack ta mafam adugi security force ki headquarter da officer ahum hatkre aduga atopa taramathoi amana asopan nanghankhre haina police official amadi mafam adu da rescue operation chathariba official singi maikai dagi fongdorakli
Attack adu Peshawar gi security force headquarter adu da laiba personnel singi ayuki parade pangthoknanaba sem saringaida chatharakpani haina Peshawar police chief Syed Ahmad na fongdorakli. Mahakna makha taraduna suicide bomber anigi manungda amana federal constabulary provincial headquarter gi main gate ta explosive sing adu detonate tawraga pokhai hankibani loinana atopa bomber aduna parking area manakta officer singna kaptuna hatkhi hairi. Ahmad na fongdorakpagi matung inna attack adu chatharakpa matamda headquarter adugi ayuki parade drill chachanaba security personnel chamaga yankhai romna thoraktuna leiringaida thokibani hairi. Ngasi ayuki thaudok adu da January suicide bomber terrorist sing adu makhongna lakpa maramna parade area yauba ngamkhidabani loinana security personnel sing aduna matang chana khut hanbadagi hana masing yamba mawongda security personnel sing sirungadaba thaudok ama kalhauba ngamkhi hairi. Northeast window na sandokchariba nungthilgi pau pathokchaba matang sida loishinjare mityeng tabikhiba pumnamapu amukasu hana khurumjari.